Hello ma'am. ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯉꯔꯥꯡ ꯅꯍꯥꯟ ꯂꯥꯛꯂꯤꯕ ꯗꯦꯠ 22 ꯁꯤꯗꯅꯦ ꯑꯩꯈꯣꯏ ꯗ ꯀ꯭ꯔꯣꯁꯤꯡ ꯂꯥꯏꯟ ꯇꯤꯝꯅꯦ ꯅꯝꯕꯔ 7 ꯇꯤꯝꯅꯦ ꯑꯗꯨꯒ ꯗ ꯀꯔꯦꯖ ꯄꯦꯁꯀ ꯑꯩꯈꯣꯏ ꯀꯥꯡꯆꯨꯞ ꯆꯤꯡꯈꯣꯡ ꯍꯥꯏꯁꯤꯗ ꯆꯠꯆꯔꯨꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯀꯥꯡꯆꯨꯞ ꯆꯤꯡꯈꯣꯡꯒꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯑꯩꯈꯣꯏꯅ ꯈꯔ ꯄꯤꯕ ꯆꯠꯆꯔꯨꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯅ ꯆꯠꯆꯈꯤꯕ ꯑꯩꯈꯣꯏ ꯂꯥꯏꯚ ꯐꯦꯁꯕꯨꯛ ꯂꯥꯏꯚ ꯀꯣꯚꯔꯦꯖ ꯇꯧꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯊꯥꯒꯠꯄꯅꯦꯕ ꯑꯗꯨ ꯚꯤꯗꯤꯑꯣꯗꯣ ꯊꯥꯒꯠꯂꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯉꯁꯤ ꯁꯤꯡꯖꯃꯩ ꯕꯩꯒꯦꯄꯇꯤ ꯂꯩꯀꯥꯏꯒꯤ ꯏꯆꯜꯁꯤꯡꯁꯤꯅ ꯎꯕꯤꯔꯀꯥꯟꯗ ꯀꯥꯡꯆꯨꯞ ꯆꯤꯡꯈꯣꯡꯗ ꯂꯩꯍꯧꯔꯤꯕ ꯑꯋꯥꯠꯄꯁꯤꯡꯗꯨ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯈꯨꯟ ꯉꯥꯛꯄꯁꯤꯡꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯖꯅꯤꯡꯉꯦꯅ ꯑꯩꯈꯣꯏ ꯀ꯭ꯔꯣꯁꯤꯡ ꯂꯥꯏꯟꯒꯤ ꯇꯤꯝꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯄꯗꯒꯤ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯁꯤꯡꯖꯃꯩ ꯕꯩꯒꯦꯄꯇꯤ ꯂꯩꯀꯥꯏꯒꯤ ꯏꯆꯦ ꯏꯆꯜꯁꯤꯡꯁꯤꯅ ꯃꯣꯏꯒꯤ ꯂꯩꯀꯥꯏꯗꯨꯗ ꯄꯩꯁꯥ ꯈꯥꯏꯒꯠꯂꯨꯔꯒ ꯈꯥꯏꯒꯠꯂꯛꯄ ꯃꯣꯏꯅ ꯐꯪꯖꯔꯛꯄ ꯁꯦꯟꯗꯣ ꯉꯁꯤ ꯑꯩꯈꯣꯏ ꯀꯥꯡꯆꯨꯞ ꯆꯤꯡꯈꯣꯡꯒꯤ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯔꯒ ꯗ ꯀ꯭ꯔꯣꯁꯤꯡ ꯂꯥꯏꯟꯒꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡꯒ ꯆꯠꯃꯤꯟꯅꯔꯒ ꯍꯥꯏꯇꯥꯔꯦ ꯃꯐꯝꯗꯨꯒꯤ ꯀꯥꯡꯆꯨꯞ ꯆꯤꯡꯈꯣꯡꯗ ꯑꯩꯈꯣꯏ ꯁꯤꯟꯅꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯦꯟꯅ ꯈꯪꯍꯟꯅꯤꯡꯕ ꯑꯃꯁꯨ ꯂꯩꯔꯤ ꯀꯥꯡꯆꯨꯞ ꯆꯤꯡꯈꯣꯡꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯒꯗꯕ ꯌꯥꯝ ꯋꯥꯠꯍꯧꯔꯤ ꯑꯅꯝꯕꯅ ꯑꯩꯈꯣꯏ ꯐꯌꯦꯡ ꯁꯥꯏꯠꯇ ꯍꯦꯛꯇ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯌꯥꯝꯅ ꯂꯥꯟ ꯁꯣꯛꯐꯝꯁꯦ ꯑꯗꯣꯝ ꯅꯥꯀꯟꯒꯤ ꯁꯥꯏꯠꯇ ꯑꯩꯈꯣꯏ ꯐꯌꯦꯡꯗ ꯂꯣꯏꯁꯤꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯗꯣꯝ ꯅꯥꯀꯟ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯣꯊꯍꯧꯔꯤꯁꯦ ꯀꯥꯡꯆꯨꯞ ꯆꯤꯡꯈꯣꯡ ꯍꯥꯏꯕ ꯖꯒꯥꯁꯤꯅꯦ ꯃꯌꯥꯝꯅ ꯈꯪꯅꯗꯕ ꯍꯥꯏꯇꯥꯔꯦ ꯐꯌꯦꯡ ꯁꯥꯏꯠꯇꯅ ꯍꯦꯟꯅ ꯑꯅꯝꯕꯅ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯂꯦꯕ ꯀꯥꯡꯆꯨꯞ ꯆꯤꯡꯈꯣꯡꯗꯗꯤ ꯏꯌꯧ ꯌꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯅꯍꯥꯟ ꯆꯠꯂꯛꯄꯗ ꯊꯦꯡꯅꯔꯤꯁꯦ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗꯀꯣ ꯀꯩꯒꯨꯝꯕ ꯀꯩꯅꯣ ꯐꯠꯇ ꯅꯨꯡꯗꯒ ꯊꯣꯛꯂꯛꯑꯗꯤ ꯑꯁꯣꯝ ꯅꯥꯀꯟ ꯁꯥꯏꯠꯇꯒꯤ ꯌꯥꯝ ꯊꯤꯅ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯃꯣꯏꯅ ꯑꯗꯨꯝ ꯑꯦꯅꯤ ꯇꯥꯏꯝ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯉꯝꯕꯒꯤ ꯀꯦꯄꯥꯁꯤꯇꯤꯗꯤ ꯑꯗꯨꯝ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯁꯣꯝ ꯅꯥꯀꯟ ꯁꯥꯏꯠꯇꯒꯤꯗꯤ ꯉꯝꯃꯣꯏꯗꯕꯒꯤ ꯐꯤꯕꯝꯅꯦ ꯃꯣꯏꯅ ꯉꯝꯃꯛꯀꯗꯕꯒꯤ ꯐꯤꯕꯝꯗꯤ ꯎꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯗꯣꯝ ꯅꯥꯀꯟ ꯁꯥꯏꯠꯀꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡꯗ ꯑꯩꯈꯣꯏ ꯌꯥꯔꯤꯃꯈꯩ ꯃꯣꯏꯒꯤ ꯑꯋꯥꯠꯄ ꯂꯩꯍꯟꯗꯅꯕ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯃꯌꯥꯝꯅ ꯈꯪꯕꯤꯔꯗꯤ ꯚꯤꯗꯤꯑꯣꯁꯦ ꯎꯕꯤꯔꯗꯤ ꯍꯥꯏꯇꯥꯔꯦ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯎꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯍꯦꯟꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯅ ꯎꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯏꯆꯦ ꯏꯆꯥꯎꯁꯤꯡ ꯁꯤꯡꯖꯃꯩ ꯕꯩꯒꯦꯄꯇꯤ ꯂꯩꯀꯥꯏꯅ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯏ ꯁꯨꯃꯥꯏꯅꯅꯦ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗ ꯏꯆꯦ ꯏꯆꯥꯎꯁꯤꯡꯅꯁꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯕꯤꯈꯣ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯁꯤꯒ ꯑꯩꯈꯣꯏ ꯅꯍꯥꯟ ꯉꯔꯥꯡꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯎꯕꯤꯔꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯚꯤꯗꯤꯑꯣꯗꯣ ꯎꯕꯤꯈ꯭ꯔꯒ ꯑꯩꯈꯣꯏ ꯂꯥꯏꯚ ꯊꯥꯒꯠꯆꯈꯤꯕ ꯚꯤꯗꯤꯑꯣꯗꯣ ꯎꯕꯤꯔꯒ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡꯁꯨ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯂꯥꯡꯒꯣꯜꯒꯤ ꯏꯆꯦ ꯏꯆꯥꯎꯁꯤꯡ ꯑꯗꯣ ꯉꯁꯤꯅ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯁꯤꯡꯖꯃꯩ ꯕꯩꯒꯦꯄꯇꯤ ꯂꯩꯀꯥꯏꯒꯤ ꯏꯆꯦꯜꯁꯤꯡꯁꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯦ ꯑꯩꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯀꯣꯚꯔꯦꯖ ꯇꯧꯖꯈꯤꯕꯗꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯆꯕꯗꯣ ꯑꯗꯨꯒꯤꯁꯨ ꯀꯩꯅꯣ ꯅꯨꯡꯉꯥꯏꯕ ꯄꯣꯛꯆꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯊꯥꯕꯒꯤ ꯑꯣꯕꯖꯦꯛꯇꯤꯞꯇꯨꯁꯨ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯅꯅꯕ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯀꯣꯚꯔꯦꯖꯁꯨ ꯇꯧꯖꯈꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯏꯆꯜꯁꯤꯡꯁꯤꯅ ꯎꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯉꯁꯤ ꯃꯐꯝ ꯏꯁꯄꯣꯠꯇ ꯆꯠꯂꯒ ꯀꯥꯡꯆꯨꯞ ꯆꯤꯡꯈꯣꯡꯒꯤ ꯖꯒꯥꯁꯦ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯦ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏ ꯗ ꯀ꯭ꯔꯣꯁꯤꯡ ꯂꯥꯏꯟꯒꯤ ꯁꯥꯏꯠꯇꯁꯨ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ ꯕꯩꯒꯦꯄꯇꯤ ꯂꯩꯀꯥꯏ ꯏꯆꯦꯜꯁꯤꯡꯕꯨ ꯍꯟꯅ ꯑꯃꯨꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯗ ꯀ꯭ꯔꯣꯁꯤꯡ ꯂꯥꯏꯟ ꯅꯝꯕꯔ 7 ꯇꯤꯝ ꯑꯗꯨꯒ ꯗ ꯀꯔꯦꯖ ꯄꯦꯖꯀꯤ ꯁꯥꯏꯠꯇꯨꯁꯨ ꯌꯥꯝ ꯊꯥꯒꯠꯆꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯈꯥ ꯇꯥꯔꯒ ꯚꯤꯗꯤꯑꯣꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯁꯦ ꯏꯆꯦ ꯏꯆꯜꯁꯤꯡꯁꯤꯅ ꯁꯤꯡꯖꯃꯩ ꯕꯩꯒꯦꯄꯇꯤ ꯂꯩꯀꯥꯏꯒꯤ ꯏꯆꯦ ꯏꯆꯜꯁꯤꯡꯁꯤꯅ ꯀꯔꯤ ꯍꯥꯏꯔꯤ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯚꯤꯗꯤꯑꯣꯁꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯛꯆꯔꯤꯕꯁꯤ ꯗ ꯀ꯭ꯔꯣꯁꯤꯡ ꯂꯥꯏꯟꯅ ꯒꯥꯏꯗꯂꯥꯏꯟꯁ ꯄꯤꯔꯒ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯕꯩꯒꯦꯄꯇꯤ ꯂꯩꯀꯥꯏꯒꯤ ꯏꯆꯦ ꯏꯆꯟ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯀꯥꯡꯆꯨꯞꯀꯤ ꯐꯤꯕꯝ ꯆꯥꯗꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦ ꯃꯇꯦꯡ ꯈꯔ ꯉꯝꯖꯕ ꯃꯇꯦꯡ ꯈꯛꯇꯪ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯆꯔꯝꯕꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏ ꯏꯆꯦ ꯏꯆꯜ ꯃꯌꯥꯝ ꯑꯁꯤ ꯁꯤꯡꯖꯃꯩ ꯋꯥꯡꯃ ꯕꯩꯒꯦꯄꯇꯤ ꯂꯩꯀꯥꯏꯒꯤ ꯏꯆꯦ ꯏꯆꯜ ꯉꯥꯛꯇꯅꯤ ꯑꯗꯣ ꯃꯌꯥꯝꯗ ꯑꯩꯅ ꯋꯥꯍꯪ ꯑꯃꯅꯤꯇꯪ ꯍꯪꯖꯒꯦ ꯇꯧꯕꯅꯤ ꯉꯁꯤ ꯀꯥꯡꯆꯨꯞꯇ ꯑꯩꯈꯣꯏ ꯏꯆꯦ ꯏꯆꯜꯁꯤꯡꯁꯤꯅ ꯑꯉꯝꯕ ꯃꯇꯦꯡ ꯑꯃ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯆꯠꯂꯒ ꯄꯩꯁꯥ ꯈꯥꯏꯔꯒ ꯋꯥꯅ ꯈꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯈꯨꯟ ꯉꯥꯛꯏꯕ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯑꯗꯒꯤ ꯁ꯭ꯋꯥꯏꯁꯤꯗ ꯀꯥꯡꯆꯨꯞꯀꯤ ꯁ꯭ꯋꯥꯏꯁꯤꯗ ꯇꯥꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯔꯝꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯣ ꯏꯆꯦ ꯏꯆꯜꯁꯤꯡꯅ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯔꯨꯕꯗꯒꯤ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯒꯦꯁꯦ ꯈꯜꯂꯛꯏꯅꯣ ꯍꯥꯏꯕꯗꯣ ꯑꯝꯇꯪ ꯊꯝꯕꯤꯌꯨꯗꯅ ꯑꯃꯇꯪ ꯍꯥꯏꯔꯛꯎꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯈꯪꯗꯦ ꯁꯤ ꯃꯐꯝ ꯌꯥꯝ ꯏꯃꯣꯁꯅꯦꯜꯁꯨ ꯌꯥꯝ ꯑꯣꯏꯀꯣ ꯍꯥꯏꯗꯤ ꯇꯧꯔꯤꯕ ꯂꯩꯔꯤꯕꯁꯤꯡꯁꯦ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡ ꯋꯥꯗꯅ ꯍꯣꯠꯅꯖꯔꯤ ꯃꯌꯥꯝꯁꯤꯡꯁꯦꯀꯣ ꯃꯣꯏ ꯂꯩꯔꯝꯕꯩꯁꯨ ꯑꯩꯈꯣꯏ ꯉꯁꯤꯐꯥꯎꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯤꯡꯕ ꯉꯝꯃꯤꯕꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯂꯩꯀꯥꯏꯗ ꯈꯔ ꯑꯉꯝꯕ ꯈꯔ ꯈꯥꯏꯖꯔꯒꯀꯣ ꯍꯥꯏꯗꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯒꯤ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯑꯣꯏꯖꯒꯗ꯭ꯔꯥ ꯍꯥꯏꯅ ꯂꯥꯛꯆꯕꯅꯦ ꯍꯥꯏꯗꯤ ꯈꯪꯗꯦ ꯌꯧꯔꯀꯥꯟꯗꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯅꯤꯡꯕꯗꯤ ꯃꯌꯥꯝꯅꯦ ꯊꯣꯛꯂꯛꯇꯕꯗꯣ ꯎꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯀꯩ ꯍꯥꯏꯅꯤ
ꯂꯩꯀꯥꯏꯗꯀꯣ ꯈꯤꯇꯪ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯑꯃꯅꯤ ꯄꯨꯟꯁꯤꯜꯂꯒ ꯁꯨꯝ ꯇꯧꯍꯟꯅꯤꯡꯉꯦ ꯁꯤꯒꯨꯝꯕ ꯆꯤꯡꯌꯥꯗ ꯂꯩꯕꯁꯤꯡꯁꯦ ꯍꯥꯏꯕꯗꯤ ꯄꯥꯡ ꯇꯥꯔꯒꯁꯨ ꯑꯄꯥꯡꯕ ꯑꯝꯗ ꯁꯨꯝ ꯄꯥꯡꯕ ꯃꯣꯏꯅ ꯄꯥꯛꯇ ꯁꯨꯝ ꯄꯥꯡꯕꯀꯣ ꯁꯥ ꯌꯧꯔꯀꯥꯟꯗꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯡꯗꯣ ꯀꯥꯏꯅ ꯈꯜꯂꯛꯄꯗꯣꯀꯣ ꯑꯋꯥꯠꯄ ꯉꯥꯛꯇ ꯂꯩꯔꯝꯕꯗꯣꯀꯣ ꯑꯗꯨꯗꯨꯅ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯆꯤꯡꯌꯥꯗ ꯂꯩꯕꯁꯤꯡꯁꯦ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯌꯥꯝ ꯌꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯗꯤ ꯑꯋꯥꯠꯄ ꯃꯌꯥꯝ ꯂꯩꯔꯝꯕꯁꯦ ꯃꯤꯒꯤꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯌꯦꯛꯅꯕꯒꯤꯗꯤ ꯀꯩꯁꯨ ꯋꯥꯠꯇꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯁꯞꯄꯣꯔꯠ ꯆꯥꯎꯅ ꯂꯩ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯁꯞꯄꯣꯔꯠꯁꯨ ꯂꯩꯇꯦ ꯇꯨꯡ ꯍꯟꯗꯣꯛꯄꯗ ꯃꯤ ꯅꯠꯇꯅꯁꯨ ꯂꯩꯇꯦ ꯇꯧꯔꯤꯁꯤꯡꯁꯦ ꯑꯗꯨꯅ ꯃꯇꯦꯡꯁꯦ ꯌꯥꯝ ꯄꯥꯡꯍꯟꯅꯤꯡꯉꯦ ꯄꯥꯡꯕ ꯃꯤꯅ ꯍꯔꯥꯎ ꯑꯗꯨꯝ ꯄꯥꯡꯕꯤꯔꯛꯑꯦ ꯑꯗꯒꯤ ꯑꯌꯥꯝꯕꯅ ꯁꯤ ꯃꯐꯝꯗ ꯌꯧꯔꯛꯇꯕꯅꯤꯅꯀꯣ ꯑꯐꯪꯕ ꯑꯝꯇꯅ ꯐꯪꯕ ꯐꯪꯗꯕ ꯈꯔꯗꯅ ꯐꯪꯗꯕ ꯑꯗꯣ ꯑꯗꯨ ꯇꯧ ꯂꯩꯔꯦ ꯑꯗꯨꯅ ꯀꯥꯆꯤꯟ ꯀꯣꯏꯌꯥꯁꯤꯡꯗꯤ ꯈꯔ ꯌꯧꯍꯟꯅꯤꯡꯉꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯦ ꯏꯆꯜꯁꯤꯡꯁꯤꯅ ꯍꯥꯏꯕꯤꯔꯤꯁꯦ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯁꯤꯗ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯁꯨ ꯂꯥꯛꯇ꯭ꯔꯤꯀꯥꯟꯗꯗꯤ ꯋꯥꯈꯜ ꯑꯃꯗ ꯀꯩꯅꯣꯝꯗ ꯈꯜꯂꯦ ꯑꯗꯨꯕꯨ ꯃꯐꯝꯁꯦ ꯌꯧꯔꯨꯕ ꯃꯇꯨꯡꯗ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯐꯝꯁꯤꯒꯤ ꯁꯤꯅꯥꯔꯤꯑꯣ ꯑꯃꯗꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯎꯔꯨꯕꯗ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯗꯒꯤ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯍꯥꯏꯗꯤ ꯄꯥꯡꯕꯒꯤ ꯗꯔꯀꯥꯔ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯑꯗꯨꯅ ꯃꯌꯥꯝꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯄ꯭ꯔꯖꯥꯁꯤꯡꯅ ꯍꯥꯏꯇꯥꯔꯦ ꯑꯉꯝꯕ ꯃꯇꯦꯡ ꯈꯔꯒ ꯃꯐꯝꯁꯤꯗ ꯀꯥꯡꯆꯨꯞꯀꯤ ꯃꯐꯝꯁꯤꯡꯁꯤꯗ ꯂꯥꯛꯄꯤꯔꯒ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯅ ꯃꯌꯥꯝꯗ ꯅꯤꯡꯁꯤꯡꯖꯔꯤ